pau. Chayol amachupna chatharakpa humfutaraga mathoirak suba Wildlife Week loishin kray. Lamlaki sa uchek singbungak senduna thamlabadi mahoksana aikoi ki laifam supi gani haina Manipur ki Governor Ajay Kumar Bhalana hai kray. BJP MLA Singa Sambit Patraga Unabada November Kun Fawagi Manungda Ano Balengak Amasembada Yana Kray haidi. Siddharth Kishore Dev Burman Lok Ayukta ki non-judicial member oina Governor Ajay Kumar Bhalana wasak laukre. Amadi National Sports University Imphal Sports da Doping Ethics amasung Regulation haibasida workshop pangthokre. Kurum Jari ISTB Pau meeting Tabiri Bapum Namapu Taram Okchari Pau Santokna Pizari Lamlaki sa uchek singbungak senduna thamlabadi mahoksana aikoi gi laifam su pigani haina Manipur gi Governor Ajay Kumar Bhalana phongdokre wafam asi chayol amachupna chatharakpa humfu taraga mathoirak suba Wildlife Week celebration loishin baki thoramda phongdokhibane Human Wildlife Coexistence haiba themda chatharakiba thoram asigi CD convention da pangthokiba loishin baki thoramda Chief Secretary Punit Kumar Goel Principal Chief Conservator of Forest and HOOF Anurag Baspai Amade, Lainga ki maruiba official singna thoram mapusing oike. Thoram ga mari leinana pangthokba wildlife ka mari leinaba photo exhibition amasu governor na yengki loinana rescue tawraglaba wild animal kharasu masagi laifam singda thadokpagi thabak sing bijogi khuthangda miyamda uhanke. Wildlife Trust of India ga loinana puthokba Pangolin conservation gi atenba video amasu miyamda utke. Governor na Wildlife Trust of India ga loinana paikhatpa Manipur Veer Conservation Project, web application, forest resource assessment and monitoring system launched to Kibaga, Loinana, flight, fur and fangs encounter with the wilderness of Manipur forest haiba lairik amasu release toki. Jayola machupna chatharakpa celebration asigi manuchana pangthokiba painting amadi essay competition da makok mathang taraba mahir singda case prize yauna memento amadi certificate sing PK. Makatana wildlife lamda pukning changna mathok tawriba sing organization singda certificate amadi case award sing khutsinake. Governor na makatana week long celebration asina aikhogi tanglaba flora amadi fauna biodiversity bu miyamda ningsing hantuna maikoi bu ngak senaba aduni Ramsar site ama oidiba Loktak Patna lamdam asigi ecological balance tawduna thambagi mathakta culture amadi identity bu ngak senduna thamle masi aikoi pumnamaki chokthok chaningai ni pat asigi floating national park asida malemgi atopa mafamda phangdraba sangai chani mathakta leire lamlaki sau chengpu ngak senduna thamba haibasi aikoi gi umang wamang akoibe gi phibam amadi tungi Manipur bu ngak Thambane. Forest Department Paikhaliba Thabak Singasi Karatta Wildlife Kanba Ngamloi. Miyam Gisu Achobu Thogdang Lay. Department Su Drone Amadi GIS Sing Sizinaduna Umang Wamang Amade Wildlife Sing Ying Sinaba Lokalakliba Kongthang Sing Pukning Thoganingaini. Celebration Manung Asida Mahairoi Sing Yahonba Asina Aikoi Tanglaba Lamlaki Sao Chek Sing Amade Umang Wamangi Maramda Awareness Pidiba Si Tungi Haurakliba Mirolda Kanaba Kaya Pibangamlagani Haike. Manipur's success stories in conservation stand as example of the nation. The Amur falcon migration in Tamenglong district, where thousands of these magnificent birds stop over during their long journey. It has become an international symbol of community-driven conservation. Local people working hand in hand with forest officials and NGOs have transformed what was once a hunting ground into a safe haven for these winged guests. Education too has a crucial role by encouraging our students to become green ambassadors. We are nurturing a generation that understands that the health of our planet is inseparable from the health of humanity itself. Students are the torchbearers of our future, so if they carry forward the message, the future generations will be benefited by that. Manipur has the potential to become a model for balancing tradition, development and biodiversity conservation. As custodians of this beautiful land, it's our moral duty to ensure that Manipur's wildlife continues to flourish, not only for our enjoyment, but for generations yet to come. Let's carry forward the spirit of this celebration throughout the year.
pledging to protect, preserve and cherish the living heritage of our state. मणिपुर की गवर्नर ए.के. भलाना सरुक यादुना इम्फाल की सिटी कन्वेंशन दा पांगथोकलिबा हुंफु तरागा माथोइरक सुबा वाइल्डलाइफ सेलिब्रेशन वीक लोइशनबगी थौरम जिरीबाम फॉरेस्ट डिवीजन सिंधुना उचाथोल दा लैबा डिविजनल ऑफिस की कॉन्फ्रेंस हॉल दा वर्चुअल की खुथांगदा सरुक याखे थौरम अदुदा डिविजनल फॉरेस्ट ऑफिसर जिरीबाम इलांगबम निर्मला डिस्ट्रिक्ट इन्फॉर्मेशन ऑफिसर जिरीबाम नामैरकबम बिजानंदा अमदे डिस्ट्रिक्ट असिगी अतै मकोक थोंगबा ऑफिशियल कयासु सरुक याखे थौरमगा मरी लेनना डिविजनल ऑफिस ना वाइल्डलाइफ वीक सेलिब्रेशन मनुंगदा पांगथोकिबा थबक थौरम सिंह नहोंगना नमियामदा खंगहनखे अनौब लेंगाक अमा सेमनबगी मतंगदा दिल्ली दा लेरिबा बीजेपी के एमएलए सिंह याउना बीजेपी मणिपुर प्रदेश के इंचार्ज ओइरिबा संबित पत्र गंगारांग नुमिदांग सदर पटेल मार्ग दा लेबा दिल्ली मणिपुर भवन की कॉन्फ्रेंस हॉल दा पांगथोकिबा मिफमना नवंबर 10 फाउबगी मनुंगदा अनौब लेंगाक अमा सेमबदा अमतो ओइना यानखरे हाइरे मिफम अदुना सेंटर के लुचिंगबा सिंगना खलकबा एमएलए सिंह के लुचिंगबा अमाबु चीफ मिनिस्टर ओइबदा यानरे हाइना आईएसटीवी न्यूज ना फंगबा पाव अमना हाइरे अमरोमदा हौजिक दिल्ली दा लेरिबा एमएलए सिंह ना मखा ताना प्राइम मिनिस्टर होम मिनिस्टर अमदे पार्टी प्रेसिडेंट उननबा लेथखीगद्रा नत्रगा लेथरोइद्रा हाइबा खंगबा ngamdri लुचिंगबा सिंह असि उनबगी अयाबा हौजिक फाउबी ओइना फंगद्रि हाइरे हानगी IAS ऑफिसर अमदी MPSC की हानगी चेयरमैन सिद्धार्थ किशोर देव बर्मनबो लोक आयुक्त की नॉन जुडिशियल मेंबर ओइनंगसे गवर्नर अजय कुमार भलाना नौना वासक लौख्रे राजभवन की दरबार हॉल द पांगथोकिबा वासकपगी थौरम अदुदा मणिपुर की चीफ सेक्रेटरी पुनीत कुमार गोयलना नौना मेंबर ओइना वासक लौबगी अयाबा लौबगा लोइनना ममिंगसु लौथोखे थौरम अदुदा मणिपुर लेंगा की सिविल अमदी पुलिस की मकोक थोंगबा कयाना सरुक्याखे National Sports University Imphal Sinduna Doping in Sports Ethics and Regulation Haiba Hiramda Nongmagi Oiba Workshop Ama National Sports University Imphal gi Auditorium da Pangthokre Thauram Aduda National Sports University ki Vice Chancellor Dr. Shyam Sundar Rad National Sports University ki Registrar Dr. L. Dibamani CRPF Langzingi Commandant N. Kunjarani Director and CEO NDTL Dr. PL Sahu RIMS ki Professor A.K. Joy Amasong Department of Sports Medicine RIMS ki Senior Resident Dr. L. Suvasinina Maroiba Musing oina serugya khibakaloinana NSU ki Faculty Sing Amasong Mahairoi Kayana serugya ki Tauramaduga Mari Lenana Department of Sports Medicine RIMS ki Senior Resident Dr. L. Suvasinina Accidental Doping asi players sing the Thoktanaba players sing na yamna chiksin ba mathau tai kariguma matamda hakchang nungai the haiduna kariguma hidak ama hekta chasin ba asi afabanate masina authority na piriba players sing na sizinabada athing bathamba potsak adugi machak yauram labade khudong thiningai oi player aman hidak ama charging da sports medicine gi akang ahi singa tanaba mathau tai haiki मरुइना सानरोइसिंगसिना हजिक कमन ओइना स्पोर्ट्स हजिकी प्रोहिबिटेड सब्सटेंस लौरिजिंगसे चुमना सानजबा मी कांगुददि कितंग एक्सीडेंटल ओइबसिने हेना कमन ओइ अदुबु फॉर एग्जांपल लाइक जिम दगुंबा ट्रेन तौब कांगुसिदी मोइ एनाबोलिक स्टेरॉइड कुंबा स्टिमुलेंट सिना बै चांस याम वांगे मोइदा कोइदस ओपीडी दस याम थेंगना जै केस मे आमा अदे समटाइम्स मोइ खराना स्टिमुलेंट कुंबा चारुरगा एडिक्टिव ओइगिबा अदे मसाजे सि चाद्रगदी लेबंगमदबा अदुगुंबा सिगुंबा केस मे आम सु लाकपा यावे दुना एथलीट सिंगसिना खंगदबसे अखोइगी परफॉर्मेंस सिंगसे सप्लीमेंट तना मखोइगी परफॉर्मेंस इंप्रूव तौब ngamba nate मखोइगी टैलेंट मखोइगी होटनाजमन अदगी सोखंदबा अदगी चाबदा फजना चाबा बैलेंस डाइट चाबा सि मैम सिंगसिना अखोइना रोल दो लेजै अदुना सि मैम से मोइना खंबिगदबने हाजि थमजनी
Stop Boat Chori Haiba Nationwide Signature Campaign gi manung chana Manipur Pradesh Youth Congress Committee gi volunteers singna Khwairaman Ima Kaithel gi marakta banner paiduna Stop Boat Chori gi signature campaign chatpada mafam aduda duty tariba police singna athingba pirakpadagi chauna muknaba thokre Manipur Pradesh Youth Congress Committee gi volunteers singna Stop Boat Chori haina thaba banner paiduna signature campaign adu BJP gi thawong yaningdaba kholau kaya lauduna Thangal Kaithel chingbadagi hauraga Ima Kaithel Marak Yaurakpada Police na athingba pibadagi mugnabadu thoki Mafam aduda Manipur Pradesh Youth Congress Committee gi volunteers sing adu police ka kana mugnarakpadagi Kaithel gi ima kaya thoraktuna khamdokhe Stop Boat Chori Haiba signature campaign aduga mari lenana Manipur Pradesh Youth Congress Committee gi President Wahengbam Anana Miyam gi hak amasung achumba wayal gi damak Manipur Pradesh Youth Congress Committee na matam pumbada lepkani BJP na namthak tawraga vote karaga lengak pa yaroi Makoi gi resign tawgadabani BJP na leibak manghanbani fongdokhe Tapi tarakasu BJP na bot chor robuna maram wai kanta ngasi pau to moi power retain tokduna public ki anti oiba anti social policy ke ama anti program ma pakhala kanta Manipur da chahi ani hena mai saba mi mem ma hala pau to mo khoida yeng nu da leiba siguma lainga se masigumba public sing justice phangandaba public sing right deprived tawwa asiguma mayam se yanding de naha khoi ki future leite akoi bu hingi bra siri bra bise masina khoi ki kholong ni youth congress na siba or sangba asumba ki damakta manipur miyam ki damakta justice phangna will never get stopped will never afraid of this injustice BJP will fight against injustice by BJP bakoi authority se yamna authoritarian oiba yamna undemocratic oiba democracy ki mamai to khubak da thabani bakoi ngasi bot chor to kan da gadi short to godamni bakoi phamda do godamni miyam ki hagi kai khumna godamni Department of Teacher Education Manipur University na Sinduna NEP 2020 Prospects and Challenges of Higher Education for Future Learning haibasida numidini chathagadaba National Seminar hokdokpagi tharam MU gi VC Court Hall da pangthokre tharam aduda School of Human and Environmental Science MU gi Dean Professor S Jibon Kumar School of Education MU gi Dean Professor Premlata Mashnam Department of Education Guwahati University ki Professor Julomoni Goswami amade Department of Education Tezpur University ki Professor Nil Ratan Roy na chingbana maroiba musing oina sarugya khibaga loinana souvenir amasu release tauke thauramga mari lenana program in charge Dr Chingtham Tombana NEP 2020 na lamdam asida hana chatnaramba education system ki policy da leiramba ahoba kaya adu mengkhatpa ngamduna mahairu singbo awangba thaki mahi tambada hena nungahenba amade quality helagani policy asina lakpada higher education ki oina leiriba teaching learning process ta yauriba aspects singda hena mai pak na bahonabada
थेंगनागदौरिबा सिंगनबसिंग असिदा सेमिनार असिगी रिकमेंडेशन सिंग असिना खरा मखै कानबा पीबा ngamnaba thoram asi pangthokpani haike numit nini chathagadaba seminar asida technical session mari thokna khaidoktuna hena kupna khana nainagadori haire challenges sing do madu kadai pokta legi haina sigi seminars ki recommendation sing la akoi gi lebak sigi anuba lakadoiba education systems da teaching learning process da kharma khaidi kanaba phangadra haidana asigumba anuba themes haibadi laiba kanosika akoi gi the national policies da implementation da madu gi prospect and challenges of higher education for future learning haibasida ekoina sinjab Uchiwa Students Welfare Club Uchiwa Awang Lekagi Humfu Mari Suba Foundation Day Kam Felicitation Thoram Club Asigi Ground da Pangthokre Thoram Duda Tongan ba masak nai ba miyoi kaya na serukya ke Foundation Day asida English ngani kun mangagi bosem kosem amadi CVC na loba class 10 amadi 12 ki examination da club asina kon ba mafam singda leiba magwang na fangba mahiroi mga khangat pagaloina na Uchiwa da leiba school ahungi English ngani kun mangagi bosem na loba class 10 examination da mag khwaidigi wang na fangba mahiroi amamam khangatuna pokning thagat ki Mongsangai Makha Lekai Dalaiba All Manipur Senior Citizens Welfare Association Sinduna one-day conclave of civil organizations for the welfare of the marginalized senior citizens in Manipur Haibasida Thauram Ama Ching Amade Tamdalairiba Senior Citizens Ki Association Kayadagi Miyoi Kayana Saruk Yaduna Manipur State Museum da Pangthokre Wangangloi Kayana Senior Citizen Natraga All Age Home ga Mari Lenaba Association Mayam Asi Punsilaga Thabak Paikhat Minarabade Senior Citizen Gida India Lengang Pitharakli ba scheme natraga Senthangi Kudong Chaba Kaya Soidana Fangbang Ngamgani Haibige Wakalonda Ngasigi Nongmagi Oiba Conclave Asi Sinbane Pumnamak Asi Khana Nainamina Duna Kanaba Singh Launabagi Damag Senior Citizen Tagi Oiba Apunbagi Association Ama Semgane Thabak Suba Ngamba Amadi Ngamdraba Masagi Pension Chajaba Amadi Chajadaba Ahal Oiraba Mioi Lak Ahum Gumba Yamdrabada Lamdam Asida Leire India Lengak na Ahal Singh Asigi Yaifana ba Paikali policy program kaya paikhale financially health sector amade ahal sing asibu tathi tawai na tawbiriba asigi matangda lengak na khongthang lokhat hannaba mari leinaba lengak ki mafamda taksin naba achumba khongthang oigani haina phongtok nakhe one day conclave asigi convener S Sarat Kumar Sarmana ngasigi thauramasi lamdam asida leiriba ahal sing gi tamakta chen chongdana tawriba ching amadi tamda leiriba association sing ase punsinduna apunbagi oiba association ama semduna puna thabak paikhat Minanaba Haiduna Sinba Thauramne Same Gadoriba Association Asina India Lekang Ahal Singi Damak Piriba Pension Health Sector Amade Atai Piriba Kaya Ase Ching Amade Tamda Leriba Ahal Singi Association Singda Tasengna Yauribara Haiba Kangdok Naba Honabani Masi Semba Loiraba Matung India Pumbagi Oina Mambagi Navi Nirmanda Leriba All India Senior Citizens Confederation da affiliate Togani Amade Apunbegi Association Nadraga Organization Asi Semlagade India Lengak Amadi Manipur Lengak na Ahal Singh Gidamak Paikhaliba scheme kaya mapung fana fangdriba si fangnaba honabada Jaw na mating oigani haibagi thazabalai haike अकोगी मणिपुर दा लैबा सीनियर सिटीजन की सोसाइटी और एसोसिएशन और फोरम मयाम से पुंजल लगा अपुन बॉडी में सेमु हाइबसे ngasi दगिन चही तरे निपान की ममांग दगे हाइराबनी अदुबो अकोइना सुंगमदबा मतमजे सुम मणिपुर की लैबा सिचुएशन से सुंगमदबा तमजाना तौब ngमौदबदगी अकोइना ngasi से पुंजगे ना ngasi के नुमित असिदा तारिख 5 असिदा अकोइना मसिदा अकोइना कौजबनी दुगा मसिदा तौरकदबो लाकदो मयाम दो होय मसिगी मतंग दा अकोइना रिपोर्ट अमा कोई मणिपुर की अपुनब कमिटी में सेंगनी कमिटी सिगी कोई थौगुब मयाम अमा कोइना खनगनी खल्लगा मधुना थबक थौरम मयाम से मोइना पाइखटकदोइनी अदुगी मतंगदनी कोइना ngasi पुंजरिसे
Leibak amabu hiram khudingda chawkhat maikaida puna bohonabada ngasigi nahasingna thamoisingna electoral politics da maipuna na yauksinba tangai fadre haina ngasi kumbi Idol Youth Development Organization KIYDO Club ki manga suba Foundation Day numita sarugya kiba JDU Manipur State Unit ki Vice President Sanjoy Ahanthemna haikre mahagna makhatana KIYDO asi awana taraba miyamgi mateng pangba humanitarian service da kathokpaga loinana thabak tawriba kumbi da leidiba afaba club singi manungda amani KIYDO gi thomi singna COVID-19 matamda lokhiba humanitarian service kaya busu nahongna na ningsingkhe ngasi iram damsida oirakli bapibam asi naha oiriba ikhoina mire mikhal amade politics pu mirairuba pugding thawai hakchang yauna saruk yarudaba mikhalda matik chaba tunglam chatpu sana uba ngamba mihut khalhogdaba yate haina achetpa wakhal ga loinana arepa thogdang lokhidaba pumnamak asina ohelakpani hauzik oiriba manipur ki phibam amade tungda ikhoina pamba lambida lamdam asibu purakpa ngamnaba hiram khudimakta chawkhatpa yaifaba state ama oinaba ngasigi miyamna maru oina nahasing amade ima ibel singna lakatoriba inglisangani kun taret ki mire mikhalda thamoi singna afaba mihut khalhaunaba chap chaba thogdang lobiyo haike politics asibu achumba maigai da punana bagi da makta aikoi thamoi singna thawna leina irei pak iramdam ngakadabani kanggadabani habi wakhalon sigaloina politics da thamoi singna saruk yaba amade koi tangai fadre bangasi Padma Ratna English School Linkhat Kibagi Chahi Yankai Mapung Fabagi Golden Jubilee Gi Thoram School Asigi Auditorium da Pangthokre Thoram aduda YAS ki Secretary Naurem Pravin DM University gi Hanagi BC Dr N Rasmohan Imphal West ki SP Ketrimayum Sivakanta Bisnupur District ki SP Ketrimayum Rajiv Kumar amade Padma Ratna English School gi Managing Committee ki Chairman P Rana Kumar Chingba Muising Serugya ke Numit Humni Chathagadaba Golden Jubilee Thoram Hangdokpaga Loinana School gi oja amade thoidok hendokba mahairoi sing khangatuna khudol pot pike Chahi nifu manga surabi nupi amadagi keji makhai hena lumba bal dak cancer naraba gallbladder ama Tilipati da laiba JR Clinic Health Center na maipak na lokthokpa ngamkhre haina JR Hospital asigi consultant HPB amade liver transplant Dr Longjam Chitaranjan na phongdokre paumi singa unaba amada Longjam Chitaranjan na makhata raduna tha asigi anida Imphal East Sawombungdagi chahi nifu manga surabi nupi ama mabuk nare haina hospital asida yengba lakpadagi mahakpo MRI Lauraba Tungda Mai Pakna Puknungdagi gallbladder asi Loktoki Hairaba gallbladder asi India gi ani suba khwaidiki chawbani masi centimeter kunmarika dasmik manga sangba amade gram chamanga ga kuntra lumi ing lisinganita ratarukta Rajasthan dasu nupi amadagi centimeter kuntra sangba gallbladder Loktokiba asida India gi oina khwaidiki chawba record laike masida anaba patient asi masada karishu thoidokpa yawda Mai Pakna Loktokpadagi ngarang anaba ado hospital asidagi discharge tawkhre haike my gallbladder se khoi pokki keno haitare khoi yang keno gi saru thabaki saru sidagi gallbladder gi nafam dre horagana khoi a pokki a makha haitare khoi do makha bo yoi my gallbladder scam yam chaw ba haitare yam chaw ba yam sang ba dum gallbladder wei 24.5 cm sangi do 7 cm mu chaw ko aduga magi weight na around khoi gi kg makha ma hen lume 530 gram of lume so about cancer mai kona yam mai pa na sigi jarostang telepathies de tawaga mai pa na lokhiba sigmaka koi gi sta mayam jr hospital gi sta mayam china tawaga yam mai pa na lokhiba gi makta koina press meet se mayam da khan jage na ko Mid sokpa amade mid udabagi khudong chadaba kaya mayok nariba asi matam chana layang horabadi mid udabadagi kanhoba yai haina Horizon Hospital and Research Institute ki Managing Director Dr. Y Yaimana Phongdokre wafam asi ngasi Horizon Hospital and Research Institute ki Tarasuba Foundation Day Thauramga loinana World Sight Day English ni kun manga pangthok tuna lem na mit lying baga loinana cataract detection camp pangthok pagi thoramda haikibani Horizon Hospital and Research Institute ki Managing Director amade staff single loinana Lions Club of
Imphal East ka khutsamnaraga Janims Hospital gi mayoknabada leiba Horizon Hospital and Research Institute ta pangthokpa thoram aduda Past District Governor District 322D Professor W Gopi Mohan, Lions Club of Imphal East ki President L Megha Chandra, Horizon Hospital and Research Institute ki Managing Director Dr. Y Yaima Amade, District GST Coordinator Dr. P Rasmanisiu Sarukya ki Dr. Y Yaimana World Sight Day thoram asiga Horizon Hospital and Research Institute ki Foundation Day thoram asiga puna chahi khutingi pangthoktuna miyamda mitki ana layang gi matangda mapung fana khanghanba amadi lemna layang bagi khudong chaba piduna lagli numera si khaktanatana institute asina school kaya gasu khutsam naraga mahiro sing mit layang bagi thaba kaya su paikhatuna lagli mit udabagi chang asi ngasi matam chana layang pathap kaya chathabana maram oiraga ngasi de india gi oinasu english nga chamapan marfumapan da mit udaba migi chang chada amaga dasmik mari mapan oirambadu ngasi english ni kun manga asidadi chada sinoga dasmik ahumda hanthaba ngamle haike Cataract की blindness से क्या हम लगे अब 60% हम लगी ज़रूर इंडिया की द हाईएस्ट रम बच्चों one time कश्मीर द हाईएस्ट पर में 3.5 पर में करी लगी ना द मतलब जो द मोई इरांग हम थोकनी ना आई केम तोक दे ट्रीटमेंट तोक दे अदुगा another thing मणिपुर दसु हो जिका मोखला मुद माली करी मनुगे ना द इरांग जिना पेरिफेरी मिसिंग से मत लागते बनी ना ट्रीटमेंट तोक द्रगति मसाना लाइन से हंगला मने खंजे एने खंददा Past District Governor District 322D Professor W Gopi Mohana matam amada diabetes naraba myoising ase nganalai khidabana maram oiraga laina asena naraba singda mit sokpa henjilaktuna mit udabagi khudong chadaba adudi lekhide adubo ngasi di yamna sathiba glaucoma diabetes na naraba sing ase layeng duna punsi sang hinglakpa matam asidadi diabetes retinopathy na aduna mit udaba yaba phibam da mit sokpagi chang asi yamna wangkhalakle asigumba phibam asida mit toina check tokthokpana mit udaba dagi ngak thokhoba ngamgani loinana hiram asida awareness pibagi mathau yamna tare haike lalai soi taba awareness mit so e sima torgni mit phate ji khamwa awareness watla adu awareness khan bi targari pak sang community mayam du lei phunok tambi ai mo sin bol dok dom ya khang hei community tu gi mina e si jin nang aling ade ngau di practice ira i panjau de mit ka ga anu sana de bi masi ngau de ya angang oring ade ngau ga di maton du correction do ba glass abaga suksin jingida sigum mayam ji awareness of changi Leiba ke ngamkhai lanthok lansing tauduna drug lalonba miyoi ama security force na tha asigi tareta fare hairi fagalaba miyoi asigi maming jamkhampau chahi humfuga taret bualkot village Churachandpur district tegini mangondagi sapon ke chamada haplamba heroin powder kg amaga gram ani fagale hairi Liangmai Imphal Market Committee na silaga chahisiki September 13 tagi hanagi Chief Minister N Biren hogdokiba Liangmai Imphal Market na selthum nungsi chanaba hingathanba thabak fangdaba sing thabak piba amasung ahongba mamalda organic oiba potlam kaya leibagi khudongchaba fanghanba haure hiramasida paudamama ain hoji lejari ba mafam asi thangmaiban maisnam laikai dene Manipur ki hanagi Chief Minister Thumam Biren na Liangmai Imphal Market asi officially hangdoke hadiba Liangmai Imphal Market asi hangdokraba matungda aikoi Imphal area da leiba tongan mafamda hadiba kaithel asi hangduna lakpani ngasi asi maridak suba oina thangmai masnam laikai da Liangmai Imphal Market asi hangdokpagi saktam maduni mayamnu ubiriba asi Liangmai gi oiba ima event mayam amana makoi gi singda phangba organic gi oiba mana masing amasung polam kaya poraga mafam asida yoli asigumba Liangmai Imphal Market asina aikoi lamda masigi economy da kaya yamna kana ba pigani amasung thabak phangdana leiriba Liangmai isili naw singi marakta masina anoba thabak pinaba mafam ama ohengaduribra natragana aikoi masi punamak sigi mathakta aikoi leiminariba jati kang furuk punamak sigi marakta aikoi nungsi sanaba hanadigi hena masi hengal hanbada Liangmai Imphal Market na asoba thaudang lawgadoribra haibana singbasing asigi matangda mafam masida leirameba miyamna ISTV News ta phongdorokpa tongan ba wafam sing mayam puna lominasi asigi market se smaina hangdring ai dadi khoi mafam da chalaga nagamapa da ayam yole ayuk ta kwa
अयु अयुक्ता लागा अखोई हॉस्टेल दसु थाए अदुगा अखोई मफम अयामबददि दुम चलगा योले अखोई फुटपाथ दा फमगा को मरक मरकता दुमाइना योले अखोई ल्याङमाइ कम्युनिटी बु असुमाना इंजांग सुखरा योनिङे पिबदो याम हरावे ईश्वर बुसु याम थागले मागी फ्रेशनेस से अदुम उबो फंगदि ए लमदम सिदा सिथोइगे हाबसे आंगांग सिंगदसु खंगे अदगी आंगांग सिना who's that community हाबसु जो अखोइना लोइना खंबा ngमगनि अखोइगी दमकता सिगुम मार्केट हंगबीबा सिल लांगबीरिबा ओजा लाई गुरु मियाम बसो ल्याङमाइ नुपीगी तरफतगी यामना हरावे नुंगाये असि मतुंगदगिसो असिदगी हेन्ना अफाबा अखोइगी दमकता सिल लांगबियो हाबसि मियामगी मांगदा हाइजानिगे indigenous oiba purup kangbu singsiga sumaina hujuk punnana khotana unnaba amasung ngasagi potchai yonba khotpasida amaga unadana wari watai saba nungsinaba amasung economy su phagarhanba asigumba se yam phaba adugumba activity amane na hak thamjage sida leirib irecha singsu lengmai singbusu meteng pangnaba amaga meteng paminaba amaga support tawminabagi sumaina अदुगी पंदम दा सुमाइना अखोई सिगी फजने चथरी मथंग लाखदोबगी अखोई मार्केट फमबदसु सुमाइना मयामना सपोर्ट तोबियो नहानसु मयाम लागा इरेचा सिंग लेबिसिंग क्लब ते लेबिसिंग मयामना इमाइबल सिंग लागा सुमाइना पार्टिसिपेट तौरगा इंसांग नपि लोइन मक लौबिये याम सक्सेसफुली सुमाइन चथरिये लेरिबा अखोई अमुक तौगदबा मन वीक तसु सुमाइना लागा मयामदना सपोर्ट तोबियो हाइबसे मयामदा हाइजबने थबक फंगदना लेरिबा कम्युनिटी सिंगी मरक्ता असिगुम्बा कैथेल असिना खरा मखै ओरबसु थबक सोदना पीगनी हाइबगी वाफम मसि फोंदोपगा लोइनना तोंगान तोंगानबा मफम मसिदा लाइबा लियांगमै इमा इबेन सिंगना मखोइगी अककनबा मफम अमा लेरबदी हाइबा कैथेल असि मतम सांगना मयामगे सेवा तौबं ngमगनी हाइबा वाफम असिगा लोइनना अखोइना लियांगमै इम्फाल मार्केट असिना लमनम असिगी लेरिबा कम्युनिटी खुदिमक्की मरक्ता नुसिनबा असि कया यामना हेंकलहनगदगे हाइबदु अखोइ मयाम पुन्ना मखा ताना येंगमिनबा तारी ISTV पाउगी दमकता कैमरामैन जी गगन शर्मा लोइना पाउदम जरिबा कुमारजित वाहेंगबम थांगबैन मस्ताम लेकाई इम्फाल वेस्ट डिस्ट्रिक्ट पाउगी मरक थना तेम ब्रेक अमता लोगमिनसे amadi ainga sana maram moiraga lok tungba amadi khubana singba tatana thohali pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक मतों तरम नोकचरी पाव मखाताना पिजरी People's Revolutionary Party of Kangleipak Pripak ke nifu nipan suba mapok kumon thoram lamdam asida khunda minari ba yelhomi furup sing jingmi tami miyam pum namaka khusam naduna mapung fana pangthokre haire lo na thinkrabalup asigi Department of Publicity and Propaganda gi Publicity Officer Mangal Khuman ki cherol amada lup ki mapok kumon thoram ase Central Headquarter CHQ General Headquarter GHQ 707 Mobile Battalion, Base Area 1, Base Area 2, Base Area 3, Base Area 4 Tactical Headquarter THQ, Training Center TC, Transit Camp, Mobile Battalion 01, Mobile Battalion 02 Nichingba, Tongan ba mafam singda pangthoki. Party ki Chairman Interim Council Ahiba Angomna, Athoiba Mithunglen Amadi, Charge Affairs Publicity and Propaganda Leibak Ngakpa Luangna, Tharamapu Oiduna, Central Headquarter CHQ da Tharampang Thoki. Athoiba Mithunglen Giwarolda, Chairman Interim Council na, Indiana Chatharakliba Geopolitics Asina, Iramdam Asigi Furupcha Singi Marakta Muknabagi Thawong Kaya Thorakliba Asina, Kanglaipaki Apun Basaktam Amate, Ing Tapna Nungsi Chana Hingbada, Achoba Singna Ba Ama Ohele, Myanmar gi Saidangba Singna, Naro da Changsil Lakliba, Popi Thariba, Drug Pusilakliba, National Highway na Chingbada Chathariba Thawong Sing Ase, Thamoy Singna, Kangleicha Singi Khanba Tarabade, Asigumba Logi Wangmada Ladiba Sing Ase, Thingnaduna, Tangdu Leitaba, Ching Tam Nungsinaba, Lamdam Ohenanti Amasong, Organization 2
ngairambana athoiba lengbirakba oiduna thoram pangthoki CAS na maira chukhatuna thoram adu hongdokpaga loinana party ki firal chingkhatlaba matung battalion da pangthokpa ching lemlaba thoram amada base area secretary langambana athoiba mithunglen amade red army ki camp commander MD Pakisna thoram mapu oiduna base area ki secretary na machu taret ki firal chingkhatpana mapung oiba thoram oiki haire Pripak Progressive ki Phingang Lanmi Safong bagi nifumapan suba numit ngasi pangthok re haire numit asiga mari lenana lo na thingkraba lup asigi chairman Longjam Paliba emna pirakba paujel amada iraiba kannabagi chathariba lantheng asida thawai kat khraba pumnamaki mafamda yawalgi ikai khumnaba pire awa ana asok apal nanglaba Mangkhibadagi thiba fangdriba amasong lanjenarakliba imung manung singi awapolomdasu party na saruk yari thauna laina lantheng asida saruk yabiriba ireicha amadi imaibel pumnamakpusu thagatba fongdokle leiba khunai ama mutharak bagi khudam takpasi furup masel muknabagi lan thabak fangdabagi chang wangba tinaba loinaba ngamnadaba climate change ta pukning changminadaba birth rate nemakpa thawai yauna thabak sunadaba sini haire kangkhong chaitharaba iramdam sikanba aikogi haurakfam maru muthatnaba lona amade fongna landarakliba singbu thingnaba haibase maitai or manipuri macha oibagi dharmani aikoi pumnamaka thadoknaba yadraba dharma asigi midengda kanana yeknabano kanana marupno haibadu खंगदबने मणिपुर दी मसागी ngमखै यालगा मनिंग तमजना लेंगाक चरगलबा लेबागने इंडिया गुंबा लैंड ऑफ इन्वेडर्स नते अदुबुंगसे दे इंडियन ओन खिबदगी मणिपुर सु लैंड ऑफ इन्वेडर्स ओलकले मतिक मगुल थौना लिंगजेन लेत्रबा मरेबाग नुंगसिद्रबा सिंगना लेंगाकबा कार्किस्टोक्रेटिक गवर्नमेंट ओइना मतम सांगना स्टेट असिदा पालकपदगी ngaside maitaina indian oina hingbasu khudong thire india gi mayokta lepasu kiningai oirakle thauna lingzen manana khongfam chetna leminaraga yaknaba singsi thingnaminase yaknaba bu mayoknaba haibasi lalhauba amasung miyam gisu iraipak kannabagi apunba dharmani khalasi haire Delhi ki Kutub Minar dagi October 2 dagi cycle ta khongsan ba haurakhiba transgender activist Malem Thongangi cycling for Manipur peace ki khongchet ngarang tare ni Chanbada Uttar Pradesh ki Rampur da thungkhibaga loinana mafam atuda leiramba police ki team amana mahakpu taramna okpaga loinana lamdam adugi khunja singh hakthengnana unaduna Manipur gi hauzik oiriba phibam asigi matangda wari sanakre Malem Thongamna Manipur da mahausagum tangdu leitaba purakna ba hotnabada UP gi miyamna su pangba yaba mateng sing pangbina ba wafam thamkhibaga loinana chahi ani makhai hena Manipur da chatharakliba irang asina hakthengnana sokhalaba miyoi sing amasong state asigi achumba pamba naha kaya gi aning apamba sing munna neinaduna makhatana thabak tawkhini haiki Lions Club of Imphal City amasung Lions Club of Imphal Kanglana Ibotonsana Girls Higher Secondary School ga khutsamnaduna mahairoi Singh teaching staff amasung Lion member sing oiba mental health awareness program ama school asida pangthokre thauram asida Dr RK Kumar Jitna breaking the silence building support ki matangda wa ngangkhi Loishilakpada maroiba pa amukana pizare Jayola machupna chatharakpa humfutaraga mathoirak suba wildlife week loishin khrei lamlaki sau chek singbungak senduna thamlabadi mausana ikhogi leifam su pigane haina Manipur gi governor Ajit Kumar Bhalana haikrei BJP MLA Singa Samit Patraga unabada November 10 fawagi manungda anoba lengak ama sembada yanakre haire Siddharth Kishore Dev Burman Lok Ayukta ki non-judicial member oina Governor Ajay Kumar Bhalana wasak laukre. Amadi National Sports University Imphana Sports da doping ethics amasung regulation haibasida workshop pangthokre. Hauzik fawi ganasti bina sandok chaba Manipuri pau matang salo zere bring tabiri bapum namapu amakana khuram jare.